ngasigi maroiba pauda October 3 da Northeast State pumbada CAB mayokta changsingadoriba khongjangda manpack na mapumfana saugatgadori. The Distinguished Gentleman's Right Imphal Lisingani Taramapan ngasi JNMSK Director TS Bimona lamthakri. Exploring a better future for mankind haiba hiramda anirak suba youth conclave pangthokre. Amadi ithing sendragi akhanaba chaukat thaurangi thabak paikhatlagani haina PDA gi chairman su oiriba thanga kendra gi MLA T Robindrana phongdokre. Kurumjari Times of Manipur nungthilgi pau meeting tabiri basingbu luchingbina taramna okchari hauzik pau sandongna pizari Northeast ki mafam singda CAB chana hanba yaroi tang ahumda CAB gi mayokta pangthokadaba khongjangda mapum phana saugatkani haina Manipur People Against Citizenship Amendment Bill manpack ki convener Yumnamcha Dilip Kumana phongdokre. Wafama singasi iboyama sanglenda pangthokpa Meet of the Social Organization on CAB gi mifamda phongdokhibani. Manpack na mapumoina sinba organization na luchingba kaya unavagi mifamaduda saknairava journalist RK Ranendra Jisu charuk yaki. Manipura laiva tongan ba CSO singi luchingba sing chingi CSO sing luchingba amadi maitei pangal singi CSO singi luchingba sing su saruk yaki. Manpack ki convener Yumdamcha Dilip Kumarna makataraduna CSO marfugamari romna semkiba manpack na CAB gi mayokta leptana lauduna lakli Manipur ki akhanba khongjang sing mamangi BJP sarkar na Raja Sabada CA bill puthoktuna ngamkhide masimagna bill asi puthoklaroi haiba ngamdari handaki mikhalda BJP na mikhalda CAB bill pass chawni haina miyamda lauthoki amadi Home Minister Amit Shah na su bill asi pass chawragani haina lauthokiba laikre. Piba masida Northeast ki miyam punba apunba khongjang changsinba tangai fade haiba wafam nagi nefif na Northeast pumbada khongjang changsinduna CAB gi mayokta khongjang changsinduna bill asi Northeast miyam na pamde chatnaba yaroi haiba khanganana ba honariba asida manpack na mapum fana saugatkani bill asigi mayokta manpack na matam pumbada lepkani haiki. One nation one language haidana Hindi bu namdana pusallalaga Northeast ki state sing the chananabagi honarakpa taragadi madugi mayokta chapchana lepkani haiba phireb asidi aduna indigenous people singmu kannanabagi damakta hauriba nefipna Northeast ki state punamakka loinana changsen gadoriba khongjang asida manpack nasu Manipur gi oina achauba thonang lauraga mangdil tharaga Manipur miyamga loinana asingba CAB gi mayokta changsen ba khongjang ase hena mapung phanu honagani habasini. Motor Corps Motorcycle Club Imphal Manipur na chahi khuding ileptana chatharakpa The Distinguished Gentleman's Right Imphal lisingani taramapan ngasi JNMSK Director TS Bimona Classic Grandagi lamthakre. Sangai thelda aroiba panthung oigadaba right lamthabagi thoramda saruk yakhiba TS Bimona ngasigi right asi nupa singi mental health amadi prostate cancer gi matangda awareness piba khongchet amani. Ahal oiraga thabaktagi potharaba nupa kayada wakhalgi oiba laina poklakliba kaya asi mattau karamna ngakthokadage amadi laina asidagi nathaiduna nungaiba punsi ama oina lainabagi pandamda right asi pangthokpani haike. Samna hairabada male jatida prostate ki cancer amasung wakhalgi laina masi ngakthoknanaba honabada ngasagi angamba mating pangnaba honaba gidamakta awareness pibani aduga masi ngasagi panjariba Sydney da laiba Movember Foundation haibaduga khusamnaraga ngasi asima aikogi prithibigi 10 countries amasung more than 700 cities singda hairiba thauramase pangthoktana ngasagi adugumba mateng pangbagi khongjan ado changsanbagi aikogi hujiki Distinguished Gentleman's Right haiba group sina honajabane. Sangai Express amadi ISTV networks na sinduna Exploring a Better Future for Mankind haiba hiramda anirak suba youth conclave ngasi MZ Avenue da laiwa Sangai Continental gi banquet hall da pangthokre.
lamdam asigi masak nairaba mioising amasung lairik laisu hairaba naha kiyana saruk yaduna pangthokiba conclave aduda athoiba mithunglengi warolda Fitz Institute Hanbunggi Chairman Haukolit Kipjenna lairik laisu hairaba naha singna lamdam asida fangliba raw material sing asi mafam chana sijanaduna khunai kanagadaba pothok kaya puthokpada natana masana masabu thabak pijanaba hotnagadabani naha singi ahanba tangai fadraba thodang ama oina ima lepakpu chawkhatnaba hotnagadabani mapan lamdagi lakpa mioi amatana lamdam asibu chawkhathanba ngamloi pumnamak isana hotna jagadabani lengak nasu pumnamak asi mai pakna pangthoknaba akhanaba policy framework amadi guidelines sing puthoktuna naha singda ahenba loksing amasung technology sing fanghanba mathau tai haiki. So I would like to put towards exploring better future for the youth of Manipur, touching people's life and changing people's livelihood. Yes, this is a platform not only for Manipur. It is a platform of when the boy or when the girls do something sincerely, because we need sincerity and punctuality. The government should come out with policy, framework and guidelines for the upliftment and self-employment of youth. Thauram adugi technical session da Assistant Commissioner to DC Imphal West Puja Ilangbam amadi Manipur Institute of Management Studies Manipur University faculty member Professor L. Jivon Kumar na tongan bahiram singda wangangki. Ithing Sendragi Akhanaba Chaukat Thaurangi Thabak Paikhatlagani haina PDA gi chairman su oiriba Thanga Kendra gi MLA T Rovindrona Fongdokre. Wafam asi Kendra sigi manungda laiba Ithing Chanura Lamjing Loop Ichal Laisa Fal haina su khangnaba loop ki ahanba Mapokumon Thoramda athoiba mithunglengi warolda haikibani. Ngarang Ithing Community Hall da pangtokhiba thoram aduda mahakna makha taraduna Ithing Sendra asi mayai kaba chinjak sijanaduna matam manghanba su nomduna sel tanbagi chaukhatnaba wakhal mangsilakpa mi sing hengalakli Kendra asigi manung chanba moirang khunaudadi ima ivel singna kanna hotnaduna hiram sida laksinba ngamle maram asina laikai asigi awonba chaukhatpa puraknaba ichal ichi laisabi singna laurakliba thodang asi thagatningai ni Ichalna tha anigi manungda mayai kaba chinjak chaba yonba thingbagi khongjangda saruk yaduna hanta hanbada mateng oiragani lakliba October 10 faubada lekai sigi akoibada u chara kaya thagani masida miyam punna saruk yaminasi hairaduna u thaba hek loibaga Ithing Sendragi ana ayek emergency service ta sizinanaba ambulance ama thammaga loinana water supply gi ising pi nabasu hotnaragani haina thajaba piki thabak tawdu ichal chinsigi ngasi manat sinlang to basin mugi ngasi hamra ba dai ni sai cake su ka kare we had a cake also cake to sa kare aduna ngasi sin mas lang to basam ko gi fan oina policy yankhayama aduna ka ya ko je pirage hajige ko laisa fan sina chin sina Ithing su ha ani samang sida akoi Ithing yamdam Sendra pula jisa ni sa sa ba handara ba akoi laisa fan sa yawi ba 14 members say I ngasi ko khanding lai mam da hai na ko no da 32 inches ki LED TV homai loi pi gari Nat ki oiba jago isai kayasu utpagaloinana sanabada National thakta gold medal laurakhiba sanaroi sing awangba thakta lengaki thabak taukraba lekai sidagi haukiba mioi sing tonganba lamsingda thoidokba saknairaba mioi singbu lengan phi yanduna u chara amamam supiduna ikai khumnaba utki loinana leisabi nipuna punsinduna semkiba loop asigi mapokumon asiga mari leinana plastiki polam sing thingnabagi pandamda lamtu sit sengki Tha asigi tara taret ki numidangda tata magic na thombadagi leikhidraba thoidingjam bira misigi asengba langla langjil putho u haiba davida ngasi wangoi sifaida miyam na wakat mifam chathakre leikhidraba thoidingjam bira wangoi waheng bam lekai dagi thoidingjam chawbagi machani misi asigi matangda semkhiba JAC lekai miyam amadi potpham phambi ima singna chathakhiba wakat mifam aduda saruk yakiba longjam memichana leikhidraba bira numidang pung 9 rom taba matamda walking thokkhibadagi gari na thomlomkhibani thodok thokliba asi CCTV footage ki manung ina
Tata Magic amana thomlambani haibadi sengle adumakpu ngasi phauba asengba langla langjil puthokpa ngamdana leiriba asi laibak thibani police ki maikaidagi mayai lambi chenba Tata Magic sing fagatuna wahang pahang chatharabasu ngasi phauba asengba khangba ngamdana leiri thaudok asigi asengba khangdri phauba mayai lambida Tata Magic chenba thingle haiki chali matam ya makhoi ni chamina matam dira thomaga karigumba hoi ni mani haram da mana chakhi bani chengi bani adegi khoi taseng ha bada sar khoi police kai da chalaga wari watai haru matam jira moina haire dudi khoi thigal lage haraga magic ki association dira pauta kanda haji magic phagali bejini magic myam phagalaga haji che wang pang kya tawraga chathari thathabaje haji phaba ngamdi bawdi khoi haiba khongjang ji khoi dum chakhi ge changthagi ni Hauzik paugi marak thana ten break amatang lominasi Nupi ekhoi khongthang khuding sekchiningai gi sekchiningai ngaktani mafam matam khudimakta aina chekchinduna talakli adubu mahausai khongchatnina khudung thiningai atumak oi Manipur da ahan boina iramdam masida sajaba ningol khudo adubu ngasidi ekhoi chingnaningai oidre ꯑꯩꯈꯣꯏꯒꯤꯗꯃꯛ Bright Enterprises ꯅꯤꯡꯉꯣꯜ ꯈꯨꯗꯣꯜ ब्रेक मतुंगदा मखा ताबा पाउ पिजरी लाइनिंग थौ सनामही टेम्पल बोर्ड ना चाही खुदिंगी पांगथोक्तुना लाकपगुम चाही असिगी ओइनसु अहानबा मणिपुर राइफल्स कॉम्प्लेक्स लेबा हयिंग खोंगबाल उफोंग युमफमदा मेरा चौरेन हौबा अमदी लाइनिंग खोंगचत की थौरम पांगथोखरे थौरम अदुग मरी लेनना डॉक्टर एस लंचेनबना ngasi थौरम asi बोर्ड असिना चाही खुदिंगी पांगथोक्तुना लाकली मसी मियोइबा अखोइना लाइनिंग थौगी मफमदा नुंगपानगी ओइना निजबगी थौरम अमनी मसी पांगथोक्तबा याद्रबा थौरम अमनी हाइखी लाइनिंग थौ सनामहीदगी निजब नुमितनी मरमदुना मदुगी नुमितु निंगसिंगगा पानगी अमसुंग नुंगी परम अनिसि यावना लाइनिंग थौ सनामी टेम्पल बोर्डना लेप्तना ngasi पांग थोरकपनी मरु ओइना अखोइगी एकता यावबा पोट ओइबा अदुगा एकता यावबा पोट ओइरकपनिना अखोइगी मदु अखोइना पांगथोक्तबा यारक्तबा लाइनिंग खोंगचतसु मदुगी मनुंग चलकपा अदुगा अखोइगी थोरम पांगथोक्पसिसु एकता यावरकपा पोटसि ओइरकपनिना अखोइ लाइनिंग थौ सनामी टेम्पल बोर्ड नामसी सही खुदिंग पांगथोनबा होनजरे चिंकी होमो प्रोजेक्ट अमनी नन प्रॉफिट ग्रुप नास फाउंडेशन अनि ना खुसमनदुना 13 सुबा व्हाइट प्राइड नाइट एट कॉमिक थीम रेस्टोरेंट वादा कॉमिक शो हाइबा थोरम ngarang न्यू दिल्ली दा पांगथोखरे पनबयावदी कॉमिक थीम रेस्टोरेंट असी बोपेन चिंगथाम अमसुंग पूजा मोइरांग थेम अनि ना चलाइबनी वादा प्राइड नाइट ना नुपा होमोसेक्सुअल सिंगदा यामना नुंगाइबा डिस्टर्ब फ्री ओइबा मफम अमा पीबता नतना मखोइ मसल गी मरक्ता वारी वताई तौहंदुना मसाबु चौथोक चननबा तंजा अमा पीरी चिंकी होमो प्रोजेक्ट असी कुमाम डेविडसन अमसुंग सगोसेम पविल अनिना पुथोकपने था असिगी 13 हौरगा स्वास्थ्य ही सेवागी मखादा डिस्ट्रिक्ट असिबु लु नान्ना लेननबा चंगसिलकपा खोंगजंगी सरुक अमोइना ngasi डिस्ट्रिक्ट वाटर सैनिटेशन कमिटी बिष्णुपुर पीएसटी बिष्णुपुर अमदी सुनुसिफाई यूथ वेलफेयर एसोसिएशन अनिना खुशमनदुना नंबोल माइबम लोकपचिंगदा लेबा इंडिया पिट्स मेमोरियल कॉम्प्लेक्स की अकोइबदा लमतु सिट सेंख्रे थौरमदुदा PICD बिष्णुपुर की EEL गोकुल चंद्रा कैनो वॉलंटियर्स एसोसिएशन की प्रेसिडेंट A इराबोट SYWA की प्रेसिडेंट लिनकॉन इंगोबी सेक्रेटरी N विद्यानंदसु सरुक याखी लमतु सिट सेंगबा दुगा मरी लेनना EEL गोकुल चंद्रना प्लास्टिक ना मियोइबा खुनाइदा पीरिबा अमांगबसिंग असी मिपुम खुदिमकना खंगनरबनी अदुना भारतता सिंगल यूज प्लास्टिक की पोलम लिसिंग तरादगी 15 फाउबा खोंगतनबा पांदम थमलिबा असिदा बिष्णुपुर की ओइनसु केजी 4 खोंगत पंगमले मखा तानासु खोंगतनबा होनरी मियामनसु मसिदा सरुक याबियु प्लास्टिक की पोलम सिंग चाइथोक पिगनु हाइनसु अपील तौखी एरिया सिसु कोई प्लास्टिक सिंगल यूज प्लास्टिक असी असुकी मतेक यामना सखाइरंगरे अदुना यारगदी मफम मसिदा लम कोइबी रइबा मियाम सिंग अदुगा टेडिम रोड की सिदा याम तोइना चटपीरिबा गाड़ी थौरगा चटपीरिबा इसिन इनाउ सिंगना चाबा थक लोइरगा अखोइगी सोरोक की नागेता अदुगा सिगुम्बा टूरिस्ट पॉइंट असिदा प्लास्टिक की वेस्ट असी हेदा लंगथोक असी तौबिगनु हाइबदो ngasiगी अखोइना तौजरिबा सिटप सेंबा अदुगा प्लास्टिक वेस्ट कलेक्शन तौबा असिगी खुदोंग चाबा लौरगा मियामदा अइना अपील तौजरी
थौरंगी सरुक अमा ओइना USA दा लेवा EEL गोकुल चंद्रगी मचानुपी गीतांजलि लाइश्रम सनौबम अमदी महाकी कॉलेज सिंगना खुदोल तौरकपा सिजनबा लोइरबा प्लास्टिक बोतल सिंग सिजनरगा साबा चौरागना लुपा लिसिंग कुन मंगा रोंगी बेलू ओइबा सेल्फी पॉइंट अमसु माइबम लोट पचिंगदा चिंखोंग दा खिनकी प्लास्टिक की पोलम सिंग असी सिजनबा लोइरगा हेक्ता लंगथोकपगी महुत्ता रीयूज तौसी हाइबगी मेसेज पीदुना साबनी हाइरी उतलौ ग्राम पंचायत स्वाता ही सिवागी सरुक अमा ओइना सिंगल यूज प्लास्टिक थिंगनबगी पांदमदा नंबोल केंद्र की मनुंग चनबा थियामदा सॉलिड वेस्ट मैनेजमेंट सिंगल यूज प्लास्टिक जोन ओइहननबा प्लास्टिक सिजनदना हकचांग फना लेनब अमदी असंग लबुक लम्हांग ओइहननबा वाखलोंदा लमतु सिट सेंख्रे थौरम अदुगा मरी लेनना PHED बिष्णुपुर की EEL गोकुल चंद्रना प्लास्टिक सिजनबना अखोइदा अमांगबा कया पीरी हाइबा वाफम कया फोंदोखी प्लास्टिक खोमजल लगा लेरे हाइबदगी कोइना खोमजल जरूरे अदुना उलौ GP गिसु ngasi tindirba mayamna yumda laiba isagi seasonal loirba plastic tu puthoga bora da tai oina hapchen biraga member sing pradhan sing natragana ekhoi PHD gi office ta ngasai gi ekhoi gi iyambana PB gi ba number aduda contact tawiro tongana orasu koina ngasai gi sigi plastic si tongana अखोई टब का साबा गमला का साबा पॉलीथीन पाइप का साबा ग्रुप अमसु हौजे हौजे इम्फाल दा संगाई प्रोग दा अमसु लैरे स्वास्थ्य ही सेवा की से टू नो प्लास्टिक कैंपेन की सरुक अमोइना मणिपुर फायर सर्विस की पर्सनल सिंगना इम्फाल सिटी की अकोइबदा लमतु सिट सेंख्री फ्रेंडली एनवायरमेंटल वॉरियर FEW जोरीबांग की मिफममा विद्यानगर मनिंग लेकाई मानोपदा पांगथोकपगा लोइनना फ्यू हिलगत GP ब्रांच अमा हांगदोक्तुना उचारा कयासु थाखरे ngasiगी ब्रांच हांगदोकपगी थोरम असिदा हिलगत GP ब्रांच की ओइना एन ब्रोजेश्वर सिंहना प्रेसिडेंट L नोनी गोपाल सिंह BP L रंजन सिंह जनरल सेक्रेटरी अमदी T निकेश सिंहना ट्रेजरर ओइना हापखी नौना हांगदोखिबा हिलगत GP ब्रांच की जनरल सेक्रेटरी L रंजन सिंहना ngasi फ्रेंडली एनवायरमेंटल वॉरियर्स फ्यू जुरीबामना हिलगत GP दा लाकपीदुना हिलगत GP की फ्यू ब्रांच अमा हांगदोकपीबगीदमक थागतपा फोंगदोकपगा लोइनना फ्यू की जुरी ग्रीन मिशन की मनुंग चना जुरीबाम डिस्ट्रिक्ट असिबो असंगबा डिस्ट्रिक्ट अमा ओइहन्नबा चंगसिलक्लिबा मिशन असि माइपाकनबा होटनबदा अंगम मतेंग पांगनी हाइखी लमदम असिगी खुंगंगी मफम सिंगदा लेरिबा वुमेन फार्मर सिंगदा लमदम असिदा फंगबा हैरा अमदी अतै पोलम सिंगी अचारना चिंगबा सेमदुना सेंथोक लेनब होनसी हाइना सेंट्रल एग्रीकल्चर यूनिवर्सिटी की रिसर्च डायरेक्टर TS रविंद्रना फोंदोखरे वाफम असी CCS नेशनल इंस्टीट्यूट ऑफ एग्रीकल्चर मार्केटिंग MOA अमसुंग FW इंडिया गवर्नमेंट जयपुर की सेंथंग मखादा सेंट्रल एग्रीकल्चरल यूनिवर्सिटी मणिपुर सिंधुना बासिखोंगदा नुमित हुमनी चुपना चथकिबा ट्रेनिंग प्रोग्राम लोइसिनबगी थोरमदा हाइखिबनी महाकना मखा तारदुना लमदम असिदा लेरिबा नुपी सिंगना मसागी सेंथोक लेहन्नबगी पांदमदा ngasiगी असिगुंबा ट्रेनिंग प्रोग्राम असि पांगथोकखिबनी हाइखि नुमित हुमनी की प्रोग्राम असिदा मणिपुर की मपान लमदगी अमदी काउदगी पुन्ना एक्सपर्ट तरा निथोइना सरुक यादुना मखल कयागी टॉपिक सिंगदा अमदी अकाउंट मेंटेन तौदुना थबक तौगनी हाइना नैनादुना पार्टिसिपेंट कुंथ्राना सरुक याखी अखोई अंडर यूटिलाइज ओइबा फुड ट्रीट लेदनको मसी मतौ करमना अदगी लेरिबा खुंगंगी लेरिबा अखोई नुपी उमीसिंग असे मरुइना अखोइना ngसागी मागी मपुरबदा पूरा डिपेंड तौब नतबा मोइगसे ग्रुप सेम मतुंगदा माइ मपुरबन थबक चखर मतुंगदा माइ अंगांसिन स्कूल चखर मतुंगदा मोइना ग्रुप सेमजरगा अखोइगी हौजिक अखोइगी ग्रुप पुलगदि आचारगुम सेम कांदा मयामना हौजिक मोरेदगी पुसलै मयामसी मसक फजहलगा वैल्यू एडिशन तौ पुसलकपनि हाइबा तारे मसी मयामना हौजिक हाइनरिदुनि मोइसे कया यामना सेंगबजानो एक्सपायरी डेट याउरिब्रा याउदबजा कायसे सिगुम मयामसे थोलकपदगी अखोइसु तौबा याय हाइबो अदुगा ngसाइगी मरोइना वैल्यू एडेड हाइबा हाइतारे प्रोडक्ट ओइन ओंथोकपा याबदगी हाइबा पांदमदा से मरोइना अखोइ लेरिबा खुंगंगी अखोइगी अखोइ नुपी मरोइना नुपी फार्मर्सिंगदमक्ता अखोइगी सिगुना प्रोग्राम से सिंजबने Center for Skills and Personality Development Manipur CSPTM na sinduna nomaizing numit khuding gi chathagadaba angang singgi oiba skill and personality development training program ngasi singjamai chinga mathak chongtham lekai da leiba CSPTM gi training hall da hodokre thoramasi ga mari leinana CSPTM gi head of department oriba
Sapam Jitena, School the Lyric Tamba Kaktana, Mahero Singda skills amasung personality hingat pak ngamloy, Maramaduna Asikumba training program asi pangtok pagi tangai fadaba kaya lay, Center for Skills and Personality Development Training Center asi Imphal Iski Mafam Singdasu, Atuba Matamda Hangdok na bahonari haike. Aku mau deh ya buat nama English ngamang maktaba, Hindi ngamang maktaba, semua problem yang amji solve kamai tu kita apa, tu kita kaya habam tanda, mana study tu ni matam dah masih pun masih makin knowledge dah lagu dah ni, knowledge dah hebdi, ai nak kamdam na ai ngawang ngamang kita kaya, ai kamana language communication kamana kita kaya, nauragi matam sih dah, ai di mana hai graduate, natra kana mana email logra pun matam tu ikai web, pasal pun usinon hebsi, yaruk pun malam ikai tu na macam ngang thopa ngamakte, adun yam drab dah lower level hebdi class 1 tu kina, class 10 bol learning sih kita timing sih dah, yam drab dah, aku ni kamai tu koi language ngang de kamai tu na koi memang tholok de adu aigi personality habam sik chap chap aigi stable pasak se kamai ne lek de habsi sigda pandamoi ba koi institute ne Nambol Kongkham Awang Lekai Dalaiba Hingbagi Upai Wasilak Klaba Miyoi Anida Lions Club of Nambol Lions Club International District 322 Dina ngasi tengbang polam singkusinakre Chahi kayagi mamangdagi BP stroke tawduna sonduna thabak suba ngamdraba mimanadana leiriba Nambol Kongkham Awang Lekai dagi wahengbam muhindro chahi nifuga taruk apokpa leikhidraba kauba amasung lukram loidang chahi yangkai taret apokpa Berazit Anida Cheng Hawai Asathau Thumna Chingba Tengbang Polam Sing Kusinake Tengbang Polam Sing Kusinavaduda Saruk Yakiba Club Asigi President Dr. P. Sana Jawbana World Food Day ga mari lainana Feed the Hunger Cyber Program gi makhada hingbagi upai wasilaklaba miyoi singda tengbang polam singasi pibani makhata nasu pikigani haike Lions Club of Nambol na haiba aikogi kanosida Nambol gi bazar simaktada aikoina su amuk mathangi mayamgi ising thaknauki drinking water for all masigi thorang amasu aikoi mathangi step amoina mathangi program oina pakat jagani TOMTV gi inau roman amati aikogi visual express ki inau anan adumba inau singnasu aikogi matam ayambada aikoina tawjaba program singda coverage media coverage lobiduna mayamda aikoina tawjaba service khara khangan bibagi damakta su aikoina han thagachari Kana Laitrabi Loidangu Yingsin Biriba Balaram Kuldagi Lauriam Prem Chandrana Tengbang Polam Sing Kusinna Biriba Club Amadi Thongmi Singbu Thagat Pafongdoke Club of Nambon sing gi member singna idon jagi dama mateng pangbi biba sida ina sam na tawai akchang yauna thagat saba nongai jaba pongdokjari Irabot Celebration Committee Morena Sinduna Chamaga Kulumdoi Shuba Hizam Irabot ki Mapot Kumongal Mari Lainana Numit Humni gi Oiba Residential Camp amang ngarang More Haino Mokong Lekai Dalaiba Ima Kondong Lairembi Harau Bungda Hodokre Thoramaduda Irabot Celebration Committee gi Tongan ba Naha Oiriba Nupa Nupi Singna Saruk Yaki Kem asida lamyan ba Hizam Irabot ki matangda luchingba asina Toramba Thabak Thoram Kaya amasu Ningsingduna Khananainake Ngarang dagi hogdokhiba kem asigi ngasi nini chanba numita more manungda lairiba tongan ba mafam kayada lamtu sengbagi thabak pangthokre lamtu sengba asi more forest gate mapa dagi horaga Indo Myanmar friendship gate number 2 amadi Indo Myanmar border gi no man's land fawba chathaki Paugi marak thana amuka suhana atenba break amatang lominasi Mahindra Tractor Showroom na monsoon season na lakpada monsoon offer pijiri India da saba Annapurna domestic mini rice mill amadi grinder akak naba matam kharagi oina company na offer price ta miyamda phanganjari ho sangbay matakpada electric prepaid ta subnataki lupa ni makhai mai chai besan morok yangang marumarang hawai makhal sul takpa yaraba grinder su phangbiragani rice mill da phau pudra seng takpagi awab leitraba yumgi sangoi kasin amada hillaga isana Pok takchaba yaraba cheng wai manghandraba cheng khainadraba Annapurna domestic rice mill ni akupa marol gidamak link sinbirau Mahindra Tractor Showroom Malom Bazar pijariba offer price ki khudong saba simyamna lawbiho akak naba matam khara khakta Break matungda makhatawa pa amuka na pijari AI Nutrition Center Sawumbung Regular Voluntary Blood Donation Group amasung Department of Transfusion Medicine RIMS ka khusamnaduna nongmagi oiba blood donation camp ama Imphal East ki manung chanba Sawumbung Community Hall da pangthokre
Kem aduda saruk yakiba inaw oinamna lamdam asida narakpa amadi emergency lakpa matamda I watpagi kudong chaba thengnaribasing asi kharada oirabasu kokhanba ngamnabagi pandamda ngasigi blood donation camp asi pangthokpani haike. Ayuk pung 8 pung 2 fauba pangthokhiba blood donation camp aduda saumbung amadi akoibada khundariba donor humphuromna EPK. Kay samthong top layakta leiba International Sana Mahizam Students Association ISSA Kangleipaki Taruk Suba Mapo Kumon Thoram ngasi konung mamangda leiba lamyan masanglenda pangthokre. Thoram aduda Manipur University gi Registrar in Charge Professor W Chan Babu, ISSA gi President Khaidem Kanglei ngakpa amadi Reform gi former President Dr. N Birachandrana athoiba lengbirak pasing oina saruk yaki. Oiragliba Malem asigi khongchat sida sanamahi lining gi phampak ama kannaba koigi piklaba purup orsu ariba lining ama oibanina phampak ama chauna kalhaudragadi mutkiba yabagi akiba lei sina koigi mahiroi oiba matam asidagi hakchang se akoina sanamahi lining gi damakta prepare torga koi itlaga tungi yumbi ama semnaba koi phampak ase semgatjabani. Irawat Palan Thabungi Saruk ama oina lamyanma jananeta hizam Irawat ki chamaga kulhumdoi lak suba mapok kumon thoronga mari leinana Irawat Celebration Committee Kumbi Local Council na sinduna ngarang Kumbi Kaithelda makhal mathel gi thorong kaya pangthokre thorongi saruk ama oina lamyanba Irawat ki ayekba photo da miyamna leisukatuna ikai khumnaba utki loinana Kumbi Bazar da Mars Pars ki competition cultural dance amadi painting competition su pangthokhi Pangtokhiba thoram aduda CPI gi National Executive Member Dr. M Narana lamyan bahizam Irawat asi miyam gi lanni mahakna dharma lon kanglup ki khena mathamdana kathokpaga loinana miyam gi damak tawramliba thabak sing adugi spirit adu leihoriba aikoina tamjaningai ni hairaduna lamjing binaba leitraba Manipur asida inkhalakliba naharol kayana Irawat ki punsirol neinarakpasi yamna thagatningai ni haike. Lamjing binaba leitraba lamang narba praja magumna Maikai Khandana Chandra Matamasida, Irabo, Maikai Dakuse, Ujik Sutaki, Maki Wakalona Duna, Lami se Chapada Pantum Yoganaiva, Wakalabuda, Nashidi, Naharokaya, Intellectual Kaya, Laiva Soikaya, Mana, Nainarga Puriva, Channel Jetamu, even. Ngasi Jawaharlal Nehru Hospital Parking Auto Rickshaw Drivers Association na nongmagi sintha leptuna Jenemski campus ta luna na thamnabagi pandamda nongmagi oiba lamtu sengtokpagi thoram ama pangthokre thoram aduda saruk yakiba association gi secretary L Ranjan na Jenemski auto driver sing asi hospital asina hek safonglakpadagi sagonaduna hauminnarakkhibana hospital asi luna na thamba haibasi makhoi gisu achoba thodang lei khanduna social service asi pangthokpani haiki. Mari suba mitai chanu lisingani taramapan beauty pageant gi saruk ama oina laifam len chatpagi thoram pangthokre mari suba maitai chanu gi organizing committee na sinduna wangoi sanamahi sanglen da pangthokhiba thoram aduda beauty pageant asida saruk yagadaba maitai chanu ra kayasu saruk yakhi. Hauze amuk sanabagi pau fangbigani. All Manipur Bodybuilders Association Ambagi meeting Makhada Kha Manipur College Kakching na sinduna college asigi multipurpose hall da tongan ba college singdagi sanaroi tara humdoina saruk yaduna pangthokhiba Mr. N Surendra Singh Memorial Manipur University Inter College Best Physics 2019 da DM College of Commerce ki Rajkumar Pritish Kumar Government Polytechnic ki Yumnam Hemochandra amadi Kha Manipur College Kakching gi Mayengbam Rohitna mathang sitna ahanba ani suba amadi ahum suba takre. Bisnupur District Athletic Association sinduna district level athletic meet ngasi Hemam Nilamani Memorial Sports Complex ngangkhalawai moirangda pangthokre athletic meet aduda shot put, high jump, long jump, discus throw, javelin throw, hurdles amadi lamjel na chingba masana kaya pangthokhi
मिट असिदा चही तरा मरी की मखादा नुपा मचा हुम्फुगा लोइनना नुपी मचा कुन्ना 100 मीटर 200 मीटर 600 मीटर चेनगनी लोइनना चही तरा तरुकी मखागी नुपा मचा कुंथ्रा अमदी नुपी मचा तरा मंगाना 100 मीटर 200 मीटर 400 मीटर 10,000 मीटर अमदी 100 मीटर हर्डल दा सरुक यागनी एथलेटिक मिट असिदा हाई जंप अमदी लॉन्ग जंप सु याउखी मिट असिगा मरी लेनना एसोसिएशन की सेक्रेटरी एम राजूना इवेंट सिंग असिदगी पार्टिसिपेंट तरा हुमदोई खनगतलगा चही असिगी नवेंबर कुल हुमदोईदगी कुनमंगा फाउबा आंध्र प्रदेश की तिरुपति दा पांगथोकदबा तरा तरेत सुबा नेशनल इंटर डिस्ट्रिक्ट जूनियर चैंपियनशिप ता सरुक यागनी हाइखी ngasi ayuk phongkiba manipur gi pauche singna kari kari maroiba pau yaukibage haibadu mayam punamutang khangminasi LUCHINGBI Times Taramapan Suba Manipur Integrity and Solidarity Numit Thoram Pangthokre NASNA am gi demand kanamatan yet piyaro hairabasi lumna logdaba yade NHIDCL nasu Imphal Jiri gi lambi thong sembada BRO gumna marai mara tawduna leire TDC Chief Minister yauna u tharingai PWD na u yanthatle Leibak asibu ningtamba purakhiba Father of Nation mingthon piraba Mahatma Gandhi gi khuwam mangnana ba honari Manipur gi damak thawai katpa ngamba mioi kaya leiri Sangai Express Peace Talk Integrity amasung Solidarity miyam gi leingak Taramapan suba Manipur Integrity and Solidarity Day gi thoram pangthokre Manipur gi puwari da miyam gi leingak leikhiba numit ningsingdauri Peace Talk na akaiba piraglabadi chap chana thengnagani UCM Millennium School na lupa lakama lising kunthra mariga subna kunthra dan tawkre TDC na NHIDCL da warning tawkre Drug puraga lakpa Manipur gi ahangba oil tanker fakre Pogna firm Taramapan suba Manipur Integrity and Solidarity Day pangthokre Naga Peace Accord ki waroisin puraglam daisida State Government na tumina election binu Sunil Karam Amit Shah na ngasi Biren Biswajit amasung Babananda tongan-tongan na unagadauri NHIDCL gi thabak khutau pendabadagi TDC na Prime Minister da wakat kre Ranjit Ahal laman sing na thambiramba culture amadi tradition sing naha sing ngang thamba mathau tai Education Minister Naharol gi thaudang Framework Agreement na Manipur gi sakam thugairakpa tarabadi athauba tar nipa na kathokhiba adugi laman soidan singani UCM Manipur da seng tangbagi ahum suba nupila thorakpasu yari gai khangam Amuwa firal singkhatuna haika laikat tambagi thoram pangthokre BRO gi mahutta NHIDCL na pairaga fagadra khalamba tayonare TDC Huyanlan Pau Single use plastic thingnaba awareness kaya pangthoklabasu Imphal gi mafam kaya dadi plastic na pumchai chairi Romajit Robita hatkiba case ki matangda CBI na closure report thaglagle CAB gi matangda ngasi social organizations meet pangthokadaure nungsinajaba anina naksinaba mari thamnabagi video social media da thadorokpada chenaba ani fare Lambi fazana semdaba contractor sing lupa lakh ama fine thin gadore Thanga gang rape case court of victim gi apokba cross examination tawgadore Sana Leibak BJP gi lusingba sinbagi lan ngasi loiraba yai Amit Shah na Biren Bhavananda amasung Biswajit ngasi unagadore Imphal gi mafam kharada changyeng oina ising gi prepaid meter pan ba hore laingak ngamyam de ising matik chana pinaba thausildi koma da leire Manipur gi ahan ba assembly form khiba numit ningsinggadore Waroi sinda Manipur sokpa yaroi UCM EJL Express Manipur da BJP gi wathok matam sangna lakhibadu loisilaba yari Chief Minister N Biren MP Bhavananda Minister Biswajit Amit Shah ga wari sanaragani Nistha Integrated Teachers Training loisin kre School khakta da mahi tambani khanbagi mahutta yum society anisu mahi tampham sangni khangadabani Radhesham Makhal khudimak ki lying sathabada pathologist amasung microbiologist yaudaba yade Assembly laigak laikhiba numit ningsing thoram pangthokani Ireibak Imphal Jiri lambi gi makruthong amasung barak thong sabada thinta liba sigi matangda Prime Minister da wakat kre BJP manung gi wathoki Delhi da paisina kre nakalani makki manglan ningba kainadri asa yamna chawngnari makhoi masel fammunaduna leibasi khwaidi angakpa amani gai khangam Aroibada maroiba pau amukana fangbigani October ahumda Northeast State pumbada CAB mayokta changsingadoriba khongjangda manpack na mapumphana sawatkadori The Distinguished Gentleman's Right Imphal Lisingani Taramapan ngasi JNM's ki Director TS Bimona lamthakre
Mankind haiba hiramda anirak suba youth conclave pangthokre. Amadi ithing sendragi akhanaba chaukat thaurangi thabak paikhatlagani haina PTA gi chairman su oriba Thangga Kendra gi MLA T Robindrana phongdokre. Hauzik Faubagi Times of Manipur Nungthilgi Pau Matang asida loishinjare mideng tabiri basingbo amukana khurumjari.